Manipur optional gi mai kai degi National Highway sing atubada hangnaba WMC na Prime Minister takshankri Maning tamna satpa haiba Manipur miyam gi fundamental right adu phangana ba atubu matamna highway sing hangtuna ba Walmitei Council WMC na Prime Minister da zero lama thaduna takshankri Walmitei Council WMC ki chairman Haijik2 na basyam na kuyek piduna Prime Minister da thakiba zero laduna Manipur issue ga mari lendana Manipur gi civil society organization kharagi mute singda handak Delhi da Ministry of Home Affairs MSA gi official singa unaduna wari sanaki baduda Ministry gi maikedi gi Manipur da highway sing hangdoktuna free movement yahan baibisi karama matamda thabak oina pangthokani haiba center government haiba ngamdi haina phongdoraki buwa pamadubo kana yaning da phongdoki Manipur irang thokpadigi Central Force ki personnel sing humfurom Manipur deploy tawduna laklabasu National Highway hangba ngamdaba lebuk thibani hariba wapamasi Manipur miyambu maru oina mitaibu second class citizen oina yengmani haina lawani Manipur miyamna ningkha tamna satok sintawnabagi fundamental right adu manganmani Manipur si Haojik president rule gi makhada laiduna naki direct administration makhada laibani adubo prime minister na national highway hangba khudong sakhiroi hairabadi naki lusing makhada laiba sigi miyamna maru oina irang laiba mafam singi miyamna naki laingakpu karamna thajaba ngamgadori bano hainasu phongdokli Haukibasai ani helaba matam asida sentana sapsaba thawrangama lakhotana irang asi lusinana bohona dabana mitei sing asuki mati awaba mayukna duna lakli Haujik Manipur thokliba irang asigi matangda security force ki report thajaba thamduna lairabadi irang asigi warisna prakpa ngamloi lamdam asigi miyang ihul khangnamati local context yengduna sentana thabak lokholaba matam aduna Manipur mahoksagi punsida hanjilakpa ngamgani hainasu prime minister gi pukning singsinki Makatana Walmitei Council WMC gi maikedi Manipur khudak National Highway sing hangduna sapsaba thapolokhatpiu Manipur gi phibam muna khangbi bamadi local community na thengnariba awaba sing kokhanba ngamgadaba popular government ama amuhana lehanana bathabolokhatpiu loina Manipur da santi hanjilaktuna mausa gi punsida lakna bohona bada state lengak ta ihenba sakti pibiu hainasu prime minister taksinki loina Indian Constitution ki makhana Manipur miyam ki dignity justice amadi equal treatment phanganbiu hairiba wafam as thabakta atuba matamna onthokani haibigi thajabsu prime minister thamki amaromdana Kuki khulai paibani singnaba singna nomai kap tharakri Imphal East District ki Sagolmang Police Station konba sanung awang laikai ki labuk amada sajik saduna laiba sansing tamna Kuki khulai paibani singnaba singa nomai round khara kap tharakri hari Nomai kap tharakiba mafam adu Assam Rifles ki post ka suknatagi meter samarom tamaglapna leba mafamne hari Hiramasigi matang na pausis na kunja simdagi phangba pawa magi matunginadi haukiba English ngani ka kungo homdagi me ahumdagi hauduna state asida thokliba irang asida sanung hariba mafam asibu asawa saitheng phangliba khulamani matam khra nomai kap lep loraba matung ngarang ayuk pung tara mathoi makhairom taba matamda khanghauduna nomai kapigi makol tarakpadagi kunja sina sian thoktuni yanaki Matamadu kuntraga mga suba Assam Rifles ki post manaktagi suknatagi meter samor rom tamaglapna liba labukta sajik saduna lerama sansing kaiduna senaki hariba matamadu nongmai kablak liba Kuki khulai paibani singnaba sing adu singgi area digi kumtharakpu urabasu Assam Rifles na phabagi mahutta nongmai kap liba khulai paibi sing adu wari sanaduna leibisu miyam unaki Assam Rifles ki thawong adu bu akan mamong na condemn tarakpaga loina thawdo asiki matang lainga ki authority singna akan mamiyeng sangadabane haki Priyas NEET Biology Sangai Pro NTA NEET UG Biology ki admission hauzari Class 12 thakraba mahiroi singi damakta lakliba NTA NEET UG 2026 ki thanipan gi target course pizari hariba class singa simatik sana sahi nipan hena takpada NEET Biology de experience lairaba faculty singa takpigani aikoina pizariba khudongsa singa extra reading material sangdraba si yanaba mawongda basic concept mamutana takpigani easy memory tricks weekly regular test series PYQ analysis mock test na singmani equip smart classroom facility Supizari Lakliba Megitang Kunga Mapaniki class Hauseragani Yamna Nuairiba Mana internally displaced person IDP Samati relief came the lady Satra Singoina di P Lozaroi Hausamak Lakpiduna Mingsan Bio Rias NEET Biology Sangai Pro FCI Road opposite Powerhouse Lakpiduna Madi Equigi contact number 70055343885 Natraga 70053765151 da Pau Fobiro Amaromdana Manipur ki integrity da kaidonung da akaiba piroi haini India lenga thajaba piraki folks
Haojik lamdam asida thoklibe irang asina state asigi integrity da kaidawnungda akaiba piroi amadi thoklibe irang asi India lengan athubda luisma pami apama phungdorakli haina Federation of Civil Society Organization Fox na phungdokri haribo wafam asi Fox amadi Ministry of Home Affairs MSA anigi marakta state asigi irang asibu loisinanabagi khongthang ama oina wari sanarapigi saru ama oina tha asigi kunga tereta humlak subu oina wari sanariba wari sanabda Fox ki makedigi consultative member oina saruk yaruba Puyam Rakesh na phungdokibani ngasi press club ta pangthok pau gi miphamada Puyam Rakesh na makhatara dunhai sahi ani helabi irang asi loisinanabi India lenga ki road map hangdokadori anobi strategy ama yenglaga yatlaga irang asi lusinanaba honabada asuma maikaida puraknaba Fox ki thaumising na MIC amadi IB gi mihuta taksilamadana tana thasigi kunga tereta ahumlak suboina wari sanarupa Fox ki mekedigi point manga yawa memorandum ama pisinduna MIC ga wari sanaba duda state asigi integrity da kaiba piroi amadi thokliba ras India lengan athubda lusinba pamig apama phungdoki hairi Ministry of Home Affairs MSA gi advisor AK Misra Intelligence Bureau gi Joint Director yauna sayisi gi Mars taragani thori Imphal gi All Secretary ta Fox Kokomi amadi amuko gi mihutsing unaki April manga Delhi da ani subo oina amuko Fox gi mihutsing yauna Kuki gi KZC amadi ZC gi thaumising unaki masida India lengan irang loisinana ba point taruk yawa yana sirol amana kalani makimioi singna sign tauna ba hairakpa wafam aduda Kuki CSO singna yakiti madugi matung handak ahumrak subo oina tha asigi kunga tereta pangthokiba meeting asida Fox ki maikedi gi pukhatpa wakat ama manga da khananai naki wari sanaba adu sayani pharaklabi irang asigi matangda Kuki singna lana paudam lamba sing sumthoknaba khudam sangdam ga loinana paudam lamki mamangdagi hauna organization asina demand tawduna lakpa point singsu athuba matamna pangthokna bataksinki masidana tana iramda Manipur gi iconic symbol amabu mapungphana ngakpa ngamdraba singasi Manipur da leibada maram sadri makhoi gi mathakta lokatpam thokpa action sing lokhalu Manipur gi boundary asi golta bida loirabra haipa wahanga loinana senaba sing athuba serak pina bataksilam khiri ngasi pawra Fox na sangshiliba apunbagi saktam ka heloi irang asi atupa matamda loisingani highway hangdokpa ITP sing masamasa gi yumda hanjunana ba ajet pa phirep lei hainasu India lenga ki maike digi thajaba pirakliba thajaba sing asi da yumpham oiraga irang asi lusinana ba anoba road map ama semlakpada kanglon chumna thabak paikhatkani thajai haina haiba wafamsu magna thamki atopa pa omana Langol Game Village ki quarter sangjafam lauriba lanjenaraba sing lenga Thokina ba khangalakpada penadri aikhoi thokro hairagana yumda hanjin hanbiro IDP sing Langol Game Village Zone 3 amasum 4 gi government quarters sing sangjafam lauduna lerakhiba mori amadi atai mafam sing IDP sing quarter thadokina ba lengana eviction order thulakpada penadri thawong sigi mayokta IDP sing na ngasi Langol Game Village to wokat mifam sathakri roinana aikhoi thokro hairagana isa gi yumda hanjin hanbiro haina lanjenaraba sing na pen na phongtokri Internally displaced person IDP bu quarter digi thokina ba authority na order thurakba yaning da ba phongdoktuna phamki bu wakat mi phamadura saruk yakhiba singna IDP singbu ikai khumna biu aikhoi su miyoi bani aikhoi kamdongna hinglibagi kanana khangbiri aikhoi bu sathan bigano aikhoi gi sangpham leiti aikoina lenga ki quarter sangjapam lauri basi laifam leita begini aikoi satkro hairagana yumda hanjilalo aikoi lana sigi victim singni haina thaba placard sing sejnaki wakat mi pamaduga mari leinana khongjang loi nupi amana haibada Langol Game Village Zone 3 amasum 4 da leiba government quarter da leidiba IDP sing maru oina more amadi chuchampur gi lanjela khiba ngaktani quarter asi sangjapam lauduna leidiba asi lainingdana leibanati Lana maram oiraga sangpham laukibani aikoi su isai sagi yumda hanjilaga laitana nungaina laiba pami adubo lana sina maram oiraga upai laitabana mafam asida sangjafam laukibani quarter sangjafam lauriba sing asi IDP singni haiba kaukthokuna authority na juna ma phawbara mafam asi thadolaga sakhina ba order thulakpa lepaktibani aikoi bu satlu hairabadi isai sagi yumda hanjilalo maduna tana mafam asida gi thokina ba khangalakpa yaroi yumda hanjinba yadri ba phawwa mafam asida lehanba yahanbiu mangna hai Haojik phawbada lenga ki mekai digi IDP sing masamasa gi yumda hanjin hanbagi thaukshlama ta paikhatpa udi PR lenga klaklaga khara pharadara khaluwa dusu thabak amata paikhatpagi mami udre lenga mapung phana phel oiri IDP sing bu yengsinbigada hairaga hen otpagi phibamda lakpa sidi leibak thibani amaromdana
Myanmarigi sanglakiba Kuki singna lamdam sigi yellow mi amasum furup masa sing namduna tanthoknaba thausil sathari MMTU Sadar Hills Chief Association Sahil Kana Kangpokpida leiba Nepali Gorkha singda Haojik2 tharakliba kian khanganbigi thawang asi Kuki occupied amasum expanism gi thausilni Thausil asigi makhada Myanmarigi selakiba Kuki singna lamdam sigi yellow mi amasum furup masa sing namduna tanthokpiba nampura Kuki furupta Punshin bagi thausil sathari asiguma thausil asigi mayokta lamdam asida khundaminariba yellow mi amasum laiminariba purup singna wakhal taminaduna puna thengnaminaba mathau tari haina mitai maitai tribe union MMTU na phongdorakli MMTU gi organization secretary P Parijana thokpa chirol asina makha na hai Myanmar gi sensilakiba Kuki zawsingna Manipur gi singi lamdam singda leptana khunda silaktuna Manipur yauna thangnabi state amasum country sing thuairaga makhoi goeba Zalengam Kobaleva Amasim Navagi Tausil Satari, Tausilasiki Matang, the yellow me Masa Singbu, Uki proved Nampuri Holi, Anova Kul Kasim Gali, Tampaki Panchayat, segment Kayabu District Council Namduna Hapsili, Tausil Singers Satavada, Yadabamadi Ayat upon Pirapada Pru, Masa Kyagi Kungi Sipsingbo, Kian Kangan Bamasum, Pusavigi Tabuk Satari, English Singaniga Kungani Tuida, Kangatai the El Moses Com say English Singaniga Kungo Humdoida, Quadentak the Gi. Sarta Ahaukom, President Com Union English Singaniga Kunga Marida, Social Activist Ahom Com Amadi, Kangathai Dr. Thangmailen Com Loinana, Haukiba Me, Anidagi, Konsa Kulgi Belesip, Emsom Liang Mai Bukuki Singi, apambasing pangthok Yadabagi the Makpusai Bigi Tabusataki. English Singamasani Panga Taraga Mapanda Family Amakaklamadi record Ladiba Nepali Singasi English Singamasamapan Nifuga Matu the Manipurgi Ningta Buddha Sandragi Nepali Nupi Ahal Ishurigi Matung Inba Nepali Family Karabusu Ningtona Ayaba Piduna Kundalitaba Horakibani Haujik Kangpokpi Kuki occupied district Amapungpana Sangana Vigidam Atopa Purup Sing Taktunava Taukshil Kanasatari Mapamas the Myanmarigi Selak Kyagi Kundalitapam Oina Samgali Masiki Manusana Sahil Kana Nepali Gorkha sing Sinampuda Korokoni Manipur Tampaki square kilometer 700 rong Kaktaki Lamasibo Leptana Tangnaba Singi district sing the Hapsiliki English Singa Samapan go Humfuga Mapangi Mamanga Tampaki Lamgi Saruk subdivision in Leramba Kangpokpi Amasum Tengnopal English Singa Samapan go Humdragani Tugi Matungadi Singi district the Hapsinki Zeribamgi Kul Kunga Mapan Tank Anito English Singa Samapanga Humfuga Mapanamasum English Singa Samapanga Humdraga Mapanda Susampu district Hapsinki Masidanatan English Singa Samapanga Yankai Humdoi Tawal district Kul Nifuga Nitobusu Tampaki Lautok to Susampu district Hapsinki Tampaki Zida Parisat segment Am Oramba Kangpokpi district Manungsana Sar Hazar Kalapahar Sing Mapam Singu English Singa Taragani to the Manipur Langana Gazette notification Matokton District Council Hapsinki Machina Maram Oiduna Hana Park Soroma Tampaki Mapam Singa City no Munumagi Pishlaki Nakala Maromdana Yellow Mina Kundari Basingi Lamdam Sing Mitoki missing no Munumgi Hengahanduna Kamzong Lista Cookie Singi Anova Kongda Pam Amasambalaki How he was a crasi the unauthorized over Mono Cookie Singi Kulmasing listening Songaram Hengali Hanesupanari Manipurgi Mapam Ayambasing Havidi Impalgi Sahar Manung Sing Lambi Tumzin Badanatana, Tuan Basingi Mapam Zakasing the Su, Ising Sokaya, Saubi Awa, Mayok Naviki video footage in Kenakinaba Mem the Tamzari.